Single use plastic ki potlam ama Phaoba tourist spot singda Pusinhandanaba mafam adugi miyamna hotnaba mathau tai haina Directorate of Environment and Climate Change ke Director Dr. Taurangbam Brajakumar na haikre Directorate of Environment and Climate Change na sponsor tauraga Anoba Mangal Foundation Sendra Youth Club Loktak Lake Tourism Development Cooperative Society Limited Hiyai Self-Help Group Sendra Ningthau Self-Help Group Amadi Players of Bisnupur District Canoeing Kayaking and Rowing Association of Punna Sinduna Tourist Destination Nama Oiriba Bisnupur District ki Sendrada Chayol Amachuk na Chatharakiba Plastic Waste Campaign nga Siloishin Kray Thoramadu da Saruk Yaraduna Director Taurangbam Brajakumar na hai Lam Koiba Lakpa Miyambu Wakhal Tahanduna Koiba Lakliba Mafamda Plastic ki Potlam Sing Chai Thoktuna Mochil Handanaba Mafam Adugi Miyamna Hotnaduna Lam Koiba Mafam Sing Tarutana na thamba tangai fade lamdam asida eco tourism chawkhat handuna senmit lon fagat handada chawna mateng pangba ngamgani ningthi zaraba mafam kaya lairiba state asida lam koiba lakliba miyoi singna amot akai maruoina plastic potlam sing chai khaiduna mochinba tawbiganu eco sensitive zone sing ngak senduna thamsi haiki Manipur Pollution Control Board ki member secretary Dr. W Roshan afongdokibada lam koiba mafam singda plastic waste Thorakpa hengalakliba asi laksenaba amadi matau karamna thingsige haibage matangda khoi punna khangminaba changi haiki chatharakiba plastic waste campaign da yamna chawa thodang laukhiba miyoi singda certificate amadi achamba khudol pot sing piduna ikai khumnabasu utkhi Tourist na khwai pam base anan ba jaga ne am sena hara gadi ado atopa mapan lamgi anan ba jaga di lam ko bila ko mi asi anan ba jaga lakto ni ko di mo ko ni yeng ba jaga se sumana mo pale ma da masan hando khita bane tourist kangbu de so ko hai bitare ko takwi bitare laimi ba khoi gi sane kamun matuna ma tourist ne lapu da bane ma magi agi nesar du paragas laban sala rambe yaru gisu akone samu matuna plastic pusalan ba plastic yoma fasi pusalan ba single use plastic ama baba tourist jaga da pusalan ba se ko ne tangai padna local people sing ma jo create to bum sangi tourist ni ko ne control to Tourist will control to Honda de Equator.